July ki tarik taruk 2023 da Linthoingambi amasung Hemanjit pu kuki terrorist sing na farwa matung tamthina ot naidun hatpada senabani haiba jail da leiruraba KSO ge secretary Pongmilan bu LT Call Monjo ko wa YouTube channel amada unarubadagi hatkani haibagi threaten phawala khi amasung interview adu da Pongmilan na matau karamna Linthoingambi amasung Hemanjit fakhi haibagi wari sing adu interview adu da phongdokli Amasan YouTube channel na gozo sen bonun sibai tunia kahin holi piding hile Mr. Paumin Mun Hauki Alais boy pu hahin amahi boy hu ki patti laile tuni chana lemata area KSO adinga general secretary zong hin 6 July 2023 ni khwa esante noga khalen ko lang khat Linthoingambi kitikhat me Hemanjit kitipa kithana tu kisaya CBI 10 Anamatian nama zauhin CBI itidana Wafung Singh adudi Pongmilan Hawkif Secretary KSO Laimata area da mahak na phongdokpagi matung inna Linthoingambi amasung Hemanjit lan matam irang kalingai da koibala khi aduga kuki gi bunker manakta leiba pa kumba amada photo kaptuna lenamba theknakhi maduda kuki village volunteer singna farga maitai khulai paiba singi spyra haina singna duna wahung pahung tauki aduga phone sumullaga sek taukhirame adubu hairiba ani adu isam samba angang akta oirame adumaina tauringaida kuki militant khara gypsy amada laklaga puraga chatki haire madugi makha taba pawde mahak khangdre haina phongdokli Pongmilan Hawkif sahi ani tha ahum jail da leiruraga hojikti bail da thorakre interview lauriba Monjouda death threat lakre haire farba mioising adudi Tiger Negin hairiba misak asina main accused oibani hairiba misak asina Linthoingambi amasung Hemanjit ki phone adu pairambadage mahakpu kidnap amasung murder charge piki ani subada Tiger Negin gi nupini magi sim adu Negin na sizinaraga angang ani adugi phone da hatkhi haire ahum subada Ponglungmang village volunteer kidnap toba numittu da masu mafam adu da leirame mangkraba Hemanjit amasung Linthoingambi gi location ga mahaki location ga sab manarame asumna interview adu da Pongmilan Hawkip na phongdoraki hairiba interview asi lawrubagi damak Monjouda death threat lakre haire